Houdokhre January tang amadagi hauraga lakliba January 13 fauba Leibak sinba thungna chathagadaba National Road Safety Month Thoubal District ki Lilong Keithel da awareness program amaga loinana ngasidagi Deputy Commissioner Thoubal Hantem Subasna Houdokhre District Administration Thoubal amasung National Highway Infrastructure Development Cooperation Limited NHIDCL ga khutsamnaraga sinba Houdokpagi thoramaduga mari leinana wangangbada Deputy Commissioner Hantem Subasna haikibada National Road Safety Month asi chahi khudingi January tang amadagi 13 fauba chathagadaba thauram amani masi pangthoklibagi maramdi aikhoigi leibak asida accident thokpadagi misimina amadi asok apangi chang asi hantahannabani Thoubal district tasu National Highway 102 Trans International Highway semba loirakpaga loinana lambi asida accident thokpagi chang wangkhatlakle hairi district asigi transport department na piba report matung inna mamang chahida e chalan maudrarom laktuna traffic niyom thugaiba miyoi singdagi lupa Taruka lising taramanga khomgatpa ngamki aduga traffic police na traffic niyom thugaiba miyoi singdagi fine oina lupa lising nifumapan khomgatpa ngamki hairi masi district asida traffic ki niyom ngak na chataba miyoi kaya ama gari thauri haiba takpani asigumba khudong thiba asidagi ngak thoknaba gari thauriba mipum khuding makna lambida niyom chumna gari thoba traffic niyom ngak na chatpa mathau tai amadi mama mapa oiriba singna chahi sudriba macha singda gari thawal loidabani haina na makata na fongdokhi loinana National Highway da kanagumba miyoi kharana road divider thugaiduna lambi fatokpa lambi service lane lanai pochai paisinba amadi dukan oisinbagi hainabi thadokpiyu haina Deputy Commissioner na appeal tawki ngasigi National Road Safety Month ki haudokpagi thoramaduda District Transport Officer Thoubal Hemochandra NHIDCL gi official Lilong Municipal Council gi caretaker chairperson amadi official sing sarukya ki ngasigi thoramadu Mari Lainana District Hospital Thoubal gi eye department na sinduna free eye camp amasu pangthokhi January ki tang amadagi horaga January 13 se India pumagi wena National Road Safety safety month na koi program pangthokani segi manung sida aina specifically Lilong da masi pangthoksi haibagi wakam jeng sai mai thami ki issue macha yam nei ba ina local leaders sing na sukana bada issue macha mai nei si sida ka dai ko da thamin naraga solve ko dina ba ya gadra haidana koi yin ni se na ko ni kasi ko dai ko na no ki drive si da thar kasi manung mai na ko report ba samjara bada ko transport department ki side ni na si ko bada e chalan si chani ga kare ko Kulapna paisa oina lupa lakh taruka lising trawa nasi paupai koi ji salam pongjagrabani mana nasi mansi thiram dragasu sidi suti thi da bhai awe dawa e porta laga wati draga na yemagi gari ki license ka lekka koi abagi po laga dogi system dune koi na sida si aduga traffic police ki oina su ekoi ki Thoubal da khaukiba tan nipan dagi ekoi drive da tabo jamani hauji khawala kalang mau grani pang raga paisa oina lupa lising ni puma pan hauji thang khai sida ko mo ngam ma ne ba